अहानबोन सना लेबक दिल्ली की पीएचडी की लोकसरगा तो पाउंग तंग मैम थमजगे मणिपुर की इशू अमत खनदना सेशन लोसिनख्रे कांग्रेस कांगबू प्रोटेस्ट तौरगा लेहोरे लोइनना मियामना हौजिक थोकलिबि इरांग असिगा मरी लेनना वरेप क्या लौ हाइना तक्सिनदुना लाखिबदगी ngasi नोमखक पांगथोक एसेंबली मिफम सरांगनाबा थोकपदगी वरेप अमत लौब ngamdana लोसिनख्रे हाइदि लोइदना मखा चथजरक पोइना पुंगमागी ममांगना थनाउज ब्रिंदा की फेसबुक पेज थागलक वोरो खरगा मैम शेयर तौजरमगे मणिपुर की दमक न थमोई सिंगदी असेंबली सेशन दु नोमखक फमोय न थमोई सिंगदी ऑटोनोमस डिस्ट्रिक्ट काउंसिल बिल की डिमांड न रोल पिथोलोय गवर्नमेंट अमद सिविल सोसाइटी ऑर्गेनाइजेशन मणिपुर योंथोपनी ngasi phongkiba tongan manipuri sifungsingdagi maruibi ipausing myamna thamjagi ahanbara tangai fadana operation tawgadaba watlabasu manipurgi ngamkhai kehendana ba amuk lan sangningli hakthingnaba paudam waitundagi khunjama hoiran pau pauksi digi lokusaraga khameloki jun taraga humdoi gi lanfamda khulai paiba kokising akan momona numai kap tharakpadagi numai maruna oi thangba khongna panbadagi hauji rims ta laikana dun lairiba taurem pilot sei kunga tret ninganab leitana माइथोंग ममोनोंग करिगुंबा खोंगोसने हेक चटपि यरप मतमदा लानसि अदमुक चथरबदि अमुक हना कुकी सिंगु मितै हाइबा फुरुबसि कनानो हाइना खंगनबगि दमक लान याव सखिगिनि चखिगनि हाइना फुंदरकलि तौरम पाइलट सै कुनगतर इम्फाल ईस्ट की खुंद्राकुम एसी की मनुंगसन लैबा वाइटोन मखाले कायदा लैबा तौरम मेरा अमदि तौरम ओंबि कैना हनबिगि मसान पानी माक मसिन मनाव मरि की मनुंगदा मांगना अहलनि तौरम पाइलट युमपान सही नौरीब मसाना पामस लैरे खमेलो की लनफम नोंगोई मरुना ओई थंगब खोंग पांदुना माकी मखोंग फाउदोक्तुना खोंग सरू फाउ फक्तुना पुखिबगी तमथीरब अकीबगी मस ओइरब नुमित अदु जुन तरागो हमदोगी नुमिदांग ओइरमगी सारोना पुंग तरुक तरकपा दुवाइद थोकिबनि खोंग नोंगमैना पानबदगी महक अतुमक एम्बुलेंस राजमिनिस्ट्री तमना पुरखि तौरम पाइलट राजमिनिस्ट्री सरकना था अमगा मखाइरुम लैदुना लयेंगलब मतुंग युमदा अमुक लैरुनबा खंगलकपदगी सयोल अनिरुम युमदा लैरब मतुंग मखाताबा अना लेंग सथनबगिदमा हौजि अमुक रिम्स ता लाक्तुन लेंगली नुंगमै मरुना खोंगी सरू फाव फक्तुना पुखिबना तोवान ऑपरेशन खरा तौखरब मतुंग मेजर ऑपरेशन मा हौजि तौगदा वाली अदुबु ऑपरेशन असिदा सरकना लुपा लाख अहुम हेन संगने हाइरि ऑपरेशन असिदा संगदरिब सेंफम असिदि मसाना पुथोक्सगदबने हैरपदगी वखल वाबग लोइना तफम खंगना लैरि तौरम पाइलट की अपोक्पा तौरम मेरासु स्कूल बैन ड्राइवर ओइदुन इमुंग मनु पुदुन हिंजब मियमनि मधुसु था क्यादगी स्कूल काब हौनदबन थबक लेप्तुन लैरि लोइना अपोक्पी ममाना सेकोंदा सेक सुदुना मसा मसु थाकनबा होनजब मियनि हौजु रिम्स लयेंलिबा तौरम पाइलट सु खबमदा लैबा वर्कशॉप अमदा मेकानिक ओइना थबक तौबनि मरम मदुना असुक वारब इमुंग असिना असुक यामलो सेनफम मदु मतौक्रमना पुथोक्तुना तंगाय फदब ऑपरेशन अदु तौगदबनो हाइबिगी मिपाइ पोकपग लोइना ऑपरेशन तौद्रगना माकी तुंगी पुनसिदा अदु मकसद पंगमदना लैरगदरा हाइना सु नुंगनांगवा फाहौदबसनते हौजु फावबद पुक्सिल सौरब मियै खरना मतेंग पांगबिरखिबदनतना लेंगाना ngasi फावबि ओइनादि करिसु मतेंग पांगबिरप लैत्रि नोंमैना पानबदगी हेक सोक्प मतम अदुदे राजमिनिस्ट्री लयेंगबदा हॉस्पिटल असिना पुथोक्तुन लेंगबखि अदु हौजिक्ति अना लयेंगब खुदिंगमा इसाना पुथोक्सदुना लयेंगलि राजमिनिस्ट्री नसु पांगथोकदोरिब ऑपरेशन असिदि लनाय ओइना सेल पुथोकदबने हाइना फोंदोकपिरखि लयेंगनब होनाबदा इसागी लोइजब हमेंग फाव योंथोक्तुना लयेंगनब होनारि हंदकी कुकीसिंगना मितै मिसमदा अतमदना लंदारपगी थवोंग असि यामना पेंदि करिगुंबा सत्प खोटप ngamlakpa matam phawbada adummak lan asi satharabadi amuk hanna lan asi da seruk yagi haibigi sapsaba wakhalo lairi makoida landarak libasi mangumna khali maramdi saidang duna iramda manipur lairakpa makoina ikhang khangda landarakani haibasi khalo plaiti sin ko kinar ko terrorisna numai kapsin duna yumai tha duna madi makal kayagi मखल मखा क्यागी ओटपनैब तौबदगी थवाई तब हिंगौरबदी हाइदुन लंजेनरक्तुना हौजि हौजि रिलीफ कैम्प लैदुना पुंसी वान हिंगलिब मियोइसिंग असिगी तुंगी खनबिरगा लैंगान अथुप मतमना मसा मसागी खुल हंजिन्दुना तांगदु लैताना मौसागी पुंसीदा हिंगजब ngamnaba होनाबियो लोइजिंग लोयाद लैब खुंगंग लमगी मियोइसिंग अयामना लौसिंग तौदुन हिंगजबने लंजेनरक्तुना रिलीफ कैम्प सिंग लैरिब मियोइसिंगदी लौ उबुसु संग याद्रबनिना मखा तरक पुंसीगी लंबी असि मतौकरमना
हिंब ngamgadoribano khanbara asawba polom amoiri maram modur lengana thorang thausil tawbiduna lanjenarapusingbu masa masagi khunda laita hanana bu hona biyo haina su mahakna makatana phongdorakhi makasa tharapoina to perform assembly mi phamyai thokna ba taksilladuna kotu ITLF na governor da serol pisinkre kukizo MLA tara assembly mi phamyaw yaroi Manipur ki hausuk oiriba phibam asi yenglaga taranithoi suba Manipur Legislative Assembly gi hayeng pangthoknaba matam lebliba mari suba session asi yaithokpiyo haina Committee on Tribal Unity Kotu Sadar Hills Kangpopi amasum Indigenous Tribal Leaders Forum ITLF na Deputy Commissioner Kangpopi gi kuthangna Manipur gi Governor Anisha Oikeda Joint Memorandum ama piduna taksin khari Manipur gi Governor da pisin khiba sirol duda Central Government na Tampak District singdagi tokaina Khandoknabigi ayaba du pidriba phawwa hayeng ayuk pung 12 da pangthoknaba matam lebliba assembly mi mamadi matung tarakpada phamgadarba session singda aikoina kokizau MLA tara saruk yabigi ayaba du piroi state asida thoglibi irang si hawbadagi hauna kotu amasum ITLF na lanjenaraba mi singidamak crowdfunding donation amasum lanai amadi philanthropic organization singi mating lauduna resourcing mobilization gi thabak tawduna lakli kotu gi general secretary Lamilun Singsin Hai, Isterasi Hausi Uriba Piba Missy Yang Mausagi Pibam the Hanjelak Triba Fawa, Assembly Session Jaytopi, Hina Kotu Amasum, ITLF Kimaki Taxin Ki, Minority Tribal Miamgi Sentiment Kangbi than a government Namdun Assembly Mi Pangto Pateki, Tolapa Apapateki Diet Pumba, State Government of Pugadavani. Isterasi the law and order Pibam Pagatana Manipur Governor, Tambaki District Pumbabo. District area allowed to be amasum district pumber na hona na apaspat hamjin bio hain instruction ki assault rifles lising taruk hen mamasum maru lak taruklom state ki kusu khulai thampam singdagi lawkiba do hojiksu tampaki irang hauriba singi khutta laidi hain su maral siri mafam marang khangdana lut tawba tampaki kuki zo laikai singda leiba mi leinadra biyum sing irang tawriba sing mai thabik thabak sing state government na yengsin bidri hain su maral siri Makasa tharakpo any special content mo nang si pokna fang editorial mayam na thamjaramgi Kukizau gi MLA sing sid humpu leba Manipur Legislative Assembly the Kukizau gi MLA tara yauri makho edudi letpa hokip tengnopal Srimati Kimnio hokip hangsing sekul Srimati Nemsa Kipgen Kangpupi hokhulet Kipgen saitu ngarsung sanate tipaimuk bungjagil balte thanlot lezamang hokip henglet LM Kautik Susampur, Paulilan Hawkip, Saikot Amasum, Siluntang Singani, Makugi Manu let Pahawkip, Srimati, Nemsa Kipgen, Buzagil Balte, Lezamang Hawkip Amasum, Paulilan Hawkipna, BJP Oina, Amasum, Murusangur Sanati Amasum, LM Kautain, ZDU Oina, Srimati Kimnia Hawkip Hangsing Amasum, Siluntangna, KPA, Koki People's Alliance Oina Madi, Hawkulet Kipgena, Independence Oina Election Mai Polakibani. Tungda ngurusangur sanati amasum LM Khawtaidi ZDU gi atop MLA ahumga loinana BJP Legislature Party da merge tawkibugu loinana hausuk BJP gi MLA oina lairabani Panbe yabri mamang segi September tang ani da speaker TS Saitrapatana Manipur Legislative Assembly da ZDU Legislature Party gi member oina lairakpa ngurusangur sanati LM Khawtai KS Joy Kisang Thamaiban Thangjam Arun Kumar Wangkhai amasum Asabuddin Ziribamna BJP Legislature Party da merge tawbuda ayaba pikibani mamang sahi February tang 19 amasu March mangada general election pangtholaga sem kiba taranithi suba Manipur Legislative Assembly gi mari suba mifam tang 18 lepa poponumita phamgadari mifam asi hanadi haukiba tang 18 da phamgani haina toramani me ahum dagi tholok liba kangluk irang asigi matangda khananaba assembly gi akhanaba mifam ama phamnaba miam amasum political parties gi maikedi kana demand tawdun leidingai marakta haukiba tang mari da phamkiba state cabinet gi mifam amana taranithi suba Manipur Legislative Assembly gi mari suba mifam asi August 19 gi phamnaba state gi governor da recommend tawkibane adabu governor na mifam karakta badigi tang 19 da cabinet gi mifam amamuk Pamlaga Mipamasi August Kunga Pandigi from Nava or Loki Venemasum. Hariba Numit Asida Mipam Kobina Governor recommendation Hakibani. Loina Numit Asida Mipam Kobina Governor recommendation Hakibani. Loina recommendation Tab Numit Atumak to the Hivadi, Tang Kunga Matu the Governor Kumari Anisia Wikena, order Amatokuna Taraniti Super Manipur Legislative Assembly Marisuba Mipam August Kunga Mapan Eupung Taramatu Assembly holder Pamnava Kokibani.
tang kun ga dorok ta pham ki assembly gi BAC Business Advisory Committee gi mi pham na lauki bu warep ki matungina handa ki mi pham asi nom pham laga losin ga dori pham ga dori ba mi pham asi nom khaktang gi oiba mi pham oirabasu yamna maru oiba pham da yadaba phibam amoiri Mifam asina hausuk laidiba tarani suba Manipur Legislative Assembly asi makhatana tha taruk amaga hinganggadawribani constitution gi matung in assembly gi mifam je tha taruk khudingi amukti famgadabani haibalai mamangna famgiba mifam adudagi paraga tha taruk ki manungda amukti soidana famam thoi mamangi mifam haibadi ahum suba mifam adu February taragani thoidagi March om pawsa takhibani lakliba September tang anida tha taruk mapung phagadabani karigumba September ani phawgi manungda nongmata oirabasu mifam phamdragadi constitution gi matung in assembly lapse oiduna mathanda sijagadabani assembly hingdrabadi miyam gi government hingaroi aduna phamgodariba mifam asi assembly hinganaba masu miyam gi government hinganaba yamna maru oiba mifam amani assembly sihalloidoriba amasung government kangadoriba yamna maru oikraba mifam asida MLA di masing suna saruk yaradaba yabagi phibam lairi maru oina kuki jogi MLA sing saruk yaradaba yari MLA sing asigi manungda amadi sokpari ga hauji Delhi ga hospital amada layengduna lairibane MLA tara asigi manungda banga Srimati Nemsaki Gan Textiles, Commerce and Industry amasum Cooperation Minister led pa Hokip Tribal Affairs amasum Horticulture and Soil Conservation Minister LM Khawtai Srimati Kimnia Hokip Hangsing amasum Lezamang Hokipna Hausuk oiriba phibam asida mifam yawba ngamlaroi shuti pibiu hain speaker shuti nirakre shuti nirakle haitun speaker na hekta shuti piba ngamadinati house ke ayaba lawraga pigedabane house na shuti pibi yaru hairagadi shuti phangloi adubo speaker na shuti gi wafum si house ke ayaba lawnaba house thamlakpada house na mod ama to oina natragana majority na soidana ayaba piraba yabagi thajabadi lei panba yabadi Kokizau MLA singasi Manipur Thugairaga Kokizau ki tongan administration ma pigadabane haina kana demand tawribane hanisu pawsna makatana phongdorakli makasa tharak poina to pawmana minor irrigation gi taruk subu session phongkhre English ngani ga taraga tret power scheme samapan ga humdraga mathoi packet pada satra ka nifu mathoi mathau tawri Ministry of Water Resources na taruk subu minor irrigation gi session phongkhibaga loinana Manipur gi oina English ngani ga taraga tret na taraga nipan power apun bi scheme samapan ga humdraga mathoi packet pada satra ka nifu ga mathoi khaktamak mathau tawri hairi MI gi taruk suba census report adu gi matung in English ngani ga taraga tret na taraga nipan power Manipur da paikaliba MI minor irrigation scheme samapan go humdraga mathoi sigi manung scheme satra ka nifu ga mathoi di mathau tawri scheme nifu ga trena matam khara gi oina sejinadana lairi scheme samaga marfu ga humdoina matam supi gi oina scheme si mathau tawduna lairi hairi report asigi matung ina matam supi gi oina sejinaba yadana laira scheme samaga marfu ga humdoi sigi manungda samaga yankhai ga ni thoina surface flow scheme ni scheme kunthraga mathoina surface lift scheme ni matam khara gi oina sejinana ba yadana lairiba scheme ni fuga tere sigi manung scheme kun ga taruna surface flow scheme ni duga scheme kun ga mathoina lift scheme ni hari state gi oina minor irrigation scheme gi manga suba census fawda lairam scheme si punna sani pan go humpu ga taruni adubu taruk suba MI scheme gi census ta samapan go humdra ga mathu scheme hoiri taruk suba census fawda minor irrigation gi hanthara gi sang si hectare 2.32019 ni MI census taruk ta low singu bi gi piri ba thapak thoram sida punna MI scheme hectare lising taraga ni pan ga samni ga yang ga mari da pikre Manipur gi oina piri scheme singi ratio si surface flow na sound 0.85 amasum lip scheme na sara 0.90 ni tongan maram oiraga sada 78 ki scheme si sejina bi yadan laidi adugo sada 89.5 na left na mathau tori sejina da scheme singa si mai marang kaina phangdaba channel fail oiba amasum storage fill up tawba ngamdaba amadi mechanical oiba mong na sejina bi yadaba sini census adugi matung in state asida tube wells amata laiti adubu surface flow da pukri kunga manga permanent divergence satreka kuntraga taruk amasum temporary divergence tarago humdo yawe haina piri madugi manungda government scheme satreka humfuga ni thuidi mapu oibani dugi scheme ahumna cooperative society na mapu oi scheme tare na pansa ina mapu oi amasum lemori scheme amana atai mapu oibani swaidi atopa pawna memari gi pushela ku using AR na fare IGAR South ki miyang makhar Assam Rifles na ngarang Susampur gi
Aina section thrang lokat pada mi ani fare mas makoina purapa Myanmar gi use fare haina PRO gi seola man hairi seola sin hai Assam Rifles na mobile vehicle check post hangno section thrang lokat pada mi ani sina Tata Yoda registration number MN01AA4210 da use singa du purapa thena bani haraba mi singa du di driver oiba Siam Singh Goite amasung co-driver oiba Asup Jamlal Goite kawi na sister polam singa di whiskey bottle marfugo teret milliliter 90 ki bottle beer can nifugo humdai milliliter 300 ki can local liquor amasum bottle lising aniga samri liter amagi bottle sing narcotics powder ni sing naba kg amani sister polam singa du Suchampur police station sina khres wadi loisilak poina to perform aron be agenda amad lenga na khong thangjilakle takdal Manipur lenga masum India lenga na Manipur gi miyamas hatna ningba makai hatna ro maite amasum kuki si hatna ba yaba hatna ro madura lemo mi singa duga hingmi na horage haibigi aron be agenda amad lenga na khong thangjilakle haina Thaubal and Kaksin district apun bolu takdal gi convener Waikhom Zotina phongdokre Wangjing Kaithel leiba takdal gi office tanga si pawmi singa unaba ma lup asigi convener Waikhom Zotina makhatana hai Manipur hojik thoklibi irang asina numit chamaga taraga nipani suraba phawa sida miyam asibu ngakpi sinbiba ngamdaba tangdu leitaba punsi do lamada purakpa ngamdaba lenga asubu miyam amasum takdalna akan mamona kanem tawi ngasi miyamna ahing tumdaba makai lamdam asibu kalhodaba yadi haiduna yamna kana honaduna thamari suraklaba matamasida Manipur lenga na miyam gi ihul khama thabuk amata tawbiraktaba siyaningde Buffer zone thamjenduna leba amaga tawnaba land satnagadaba niti niyam singbu lan su leitaba mafam asida thamjilakpa matamda Manipur lenga na ngasi phawada laukthokduna thamba haibasi maite amasum kuki hatoknanaba kangluk irang thokle haiba yananaba lenga ke arun agenda aman haina lawi Koki militant sing amasum koki CSO sing na makhoi yoiba tonganba homeland ama tandana bohonabada akan mohai kaya marum union government ta haiduna leibida India government na adum yaraga thamba haibisu lamdam asida ani thokpagi mong ama leiri haiba takani loina sing na thokpa thawdokpuda case lokataba dugo tampak ta thokpa thawdona case lokatba simaksu tampaki miyamgi wakal da akibama lehanana bohonarakpane hana lawi Koki gi demand sing asi union minister na tabi bamasum yaningbagi mong aikoi miyam upa phangi Manipur thugaina bohonarak haibis India thugaina bohonabani maramanduna Indian constitution ki wangmada thabak torakpa illegal oiba mawong sangsilakti bukuki MLA amasum lusingba singda karigumba action amata lokatpa ngamdaba silenga ke asaw maithiba mani Nomo khaktang phamgodoriba Manipur gi assembly session asina kadai phobo Manipur gi warep loba ngamgodoriba no phamgodoriba session asida hojik thokliba irang asigi matangna warep amata loba ngamdraba amasum Manipur thugaina bohonariba MLA minister singna assembly session dagi suti nirakpada pihiba taragadi lenga asisu Manipur thugaibada yawi haina lokani MLA singi sakri kananaba amasum lenga as hingna bohonabada miyambo minamlaga maming teigoina phamgodoriba session asi miyamna yabang ngamloi haina sumangna makhatana phongdoki adu hojik oina di miyam paus matang asa lusinjage amasum miyam puna noba update ngaminasi